Arambai News Guwahati da Mithilongi Pau Tabiriba Singbu Yan Handu Muktada Chingangbam Susitrani na Kurumjari Huzingasigi Samlapa Mariba Pau Sing Lobirasi Miyamna Oza Sana Zauba Hairaga Hena Kangnaba Manipurga Chap Manana Manipurgi Mapan Assam Dasu Miyam Amadi Civil Society Organization Kudimakna Ikai Kumna Zariba Professor Naurim Sana Zauba Laikidabagi Jahi Tarahumdoi Mapung Parakpagi Thoram Oza Sana Zauba Memorial Trust na Sinduna Kurai Larik Ingbam Makha Laikai Delaiba Sana Zauba Memorial Complex ta Garang Pang Thokre Thoram aduda tongan ba phurup singi luching ba singna ozagi khubamda haikat laikat tamduna ikai khumna utki Trust ki managing trustee S Buvolna Thoramgi nungi ba warol thamnaduna oza Naurim Sana Zauba Guwahati University gi Law Department ta Professor Oirambatanatana Department asigi founder amasune Lairik kuntragi mathakta iduna ching tam anigi mari sagatlamkiba lamdamasigi achangba mioini haiki Ngarangi Thoromaduda Manipur University gi Department of Political Science ki Hanagi Head Professor K. Ibona President GP Women College ki Political Science ki Head of the Department Khulakpam Abdul Saha Kuki Inpi Manipur gi President C.H. Azang Khongsai Poirei Lemrol Apunba Merapai Bilup ki Vice President S. Memcha Amadi Jeliarong Art and Culture Organization Manipur gi President Pogdongai Kamsongna Guest of Honor Oina Saruk Yaki Manipur gi CMN Birengi Poktak Matungina Chingi District Sing Yaungna District Singi Deputy Commissioner Singna Magi District ta Miyamgi Oiba Wakat Amadi Awat Apa Leiba Sing Unanabagi Kudong Jaba Pinanabagi Saruk Amoina Handak Kakching Kangpokpi Jiribam Amadi Thobal District ki DC Singna Miyamgi Numit Amadi Chingi Luchingba Singi Numit Tha Sigi Tara Mangada Pangthoknaba Notice Thadorakre Handak November Mapandagi Tarahumdoi Pauba Pattaya Thailand Pangthokiba Global Association of Mixed Martial Arts Nasinba Asian Pacific MMA Championship English Ingani Kunithoida Gold Medal Laurakraba Jiribam Dagi Fanjobam Niranjan Lakliba English Ingani Kulhumdoigi February Thada Thailand Pangthokodariba Mixed Martial Arts MMA Championship Taso KG Humpumanga Dasmik Nipan Featherweight Striking MMA na India gi mahut sinduna sananapagi damak Niranjan bu khalakre Meghalaya Cabinet na state asida anauba degree college tarani thoi linkhatnabagi wafam ayaba pikre loinana turada leriba College of Teacher Education da BA amadi BCom course haubagi proposal su cabinet na ayaba pikhi College sing da multidiscipline course legadabani haina anuba education policy edugi matungina thorangasi paikhalakpani haina Meghalaya gi CM Conrad Sangmana phongdorakle Sikkim gi BJP President DV Chauhan na President famdagi resign tawkhre magna resign tawkibaga phamasi pohongnaba mathangi President khananabagi thabaksu paikhatpa haukhre Asigi sumathakta Sikkim Democratic Front na April English ingini kunmari gi March April thada pangthokadariba General Assembly Mikhal gi oina numit yankhai ni chathagadaba poll campaign su haukhre Thakrani leb lurabagi matung handak amuk India amadi China gi Arunachal ga tainaba paringda unkhatnabagi wafam amuk nohonana lakle Defense Minister Rajnath Singh Nangarang Parliament ta handakta Arunachal Pradesh ki Indo-China border da India amadi China anigi marakta khut thoknakibaduda Indian Army phibam thina sokiba amatta yaude amadi sahid oikiba yaude hairakle Leibagasi territorial integrity ngagnanabagidamag Indian Air Force na khongpham amatta handana lepli su haiki Panbayai Hokiba December Mapan Arunachal Pradesh ki Tawang sector da leiba Line of Actual Control LAC gi paringda Indian amadi Chinese lanmi singna khuthongna ki waduda nakal ani gi miyoi khara khajik kharak asokapan nangki haikibane Stern Ladakh ta nakal ani gi marakta tha kunthra hena unkhatnaduna leirakhrabagi maragasida LAC gi yangse manakta khuthongna rakhibane Chinese PLA na lanchalaktuna status quo da ahongba pinanaba hotnarakhi adubu aikogi Indian Army na thorangasi
laksinba ngamkibaga loinana PLA bu ekhoi lamda henjilakpa du thongna phana athingba thamki amadi makhoi posta amuk namduna halhanki haina Rajnath Singh nangrang Lok Sabha da phongdokhi Nagalamromda Indo-China ngamkhai paringda umkhatnaba leiba maramna Arunachalda Indiana Combat Air Patrol su chathaba hokre Kanagumba amagi phurup natraga dharma gi mayokta panduna wa ngangdanaba parliament ki members singda Lok Sabha gi speaker Om Birla na ngarang warning pikre Malkazgiri dagi Congress MP amadi Telangana Congress President A Revanth Reddy na mahakna Hindi ningthina ngangba haitaba amadi masamak hanthaba thaki phurup oiba gi matangda paladuna lebagasi Finance Minister Nirmala Sitharaman na mahaki mayokta wa ngangki haina pendana wakalakli asumna question hour gi matamda speaker na miyoi amagi kanglup amadi dharmada yumpham oiraga Lok Sabha gi member oina khalakpa nate house ta adugumba wahiwata amukhanna siznadanaba hairakhi natrabadi member adugi mathakta akhanba action lokhatkani hainasu mahakna makha takhi sel pamdaba kanabu leibage adubu isagi account ta saruk tara hena sel leiramba thoklabadi madubu matau karamna ngakloidoribano Australia gi miyo yamana ma ki bank account ta masa khangdana lupa crore mari dasmik ani leirambadagi mahak pungak ngakre asumna miyo yasina ma ki bank account ta mafamarang khangdana habadi accidentally transfer tokshilakhiba sel dagi gold bar amadi coins leikhi Haukiba chahi ani ahum asida China dagi poklakhiba COVID mahikna malem pumba asibagi lanpham mongpham onthokluravani haiba yai adubu ngasidi mahik asi malemgi atai mafam singda tapna tapna mangsilakle mami samtharakle haiba yai tawbatabu mahik asibu pokhiba China dadi ngasisu laichut asidagi ngakthokpa ngamdri kanba ngamdri Miyamgi ihau kangkhalakpadagi handak COVID ki athingbasing komthokhankrabagi matung COVID case angakpangna muk China da hengalakpadagi China gi hospital singda khudong chadaba kaya mayok naba haurakle haibagi pawama lakli health workers singi masing watpa amadi intensive care resource watpagi awabasu mayok narakle Guangzhou Sizia Juang amadi Beijing da doctor amadi anaba singi marakta cross infection hengalakle su hairi Asumna COVID na maram moiduna mi mapan thokna dabadagi konung sahar Beijing yengbada mi leitabaga pangkhak oirkli Aroibada ngasigi tentakpa maroiba paw khara Guwahati City ki Commissioner of Police oina lairiba Harmit Singh IPS transfer tawkibaga loidana Special DGP Administration oina posting pikre Nakalamromda Commissioner and Secretary to the Government of Assam Diganta Borabuna Commissioner of Police Guwahati City oina nauna transfer thokre Meghalaya da surung ahum amagasu nauna leiramba thengnakhre Lagliba December 19 Shillong da pangthokdoriba NEC gi Golden Jubilee thoramda lebagasi Prime Minister Narendra Modi su saruk yaragadori Lagliba December 13 Gawada pangthokdoriba Mixed Martial Arts Championship ta Puari da yan hanboina Manipur gi chahi 13 khakta suriba nupamacha korou hanba urungpurena KG 13 gi category da India gi mahut sinduna Russian opponent amaga fight tawnagadori Awang nongpog India da McDonald na makhoigi outlet saruk ani hengat hanabagi pandam da miyoi lising manga hire tawgadori Tawang da kuthongna khibagi matang da thamkiba Defense Minister gi warol mapung phade Modi lengak na achumba du lotsinaba hotnei haina Congress na maral sirakle Mizoram gi Minister of State for Excise and Narcotics ke Baiswa Joram Thanga Ministry dagi ngarang lebak pokpa numit resign tawkre Cabinet reshuffle tawgadaba maramna mahak resign tawnanaba ruling MNF ki presence wariba CM Joram Thangana hairakpadagi resign tawbani haina Baishwana phongdorakhi Gujarat thokiba Morvi thong tekpagi matangda leikidaba singi mari mata amamamda relief oina Gujarat lengakna ahenba lupa lakh 10 amagasu piragani lauthokre Union Aviation Minister Jyotiraditya Scindia na
त्रिपुरागी उनाकोटी डिस्ट्रिक्ट अनिसुबा एयरपोर्ट अमा साबा हौरगनी हाइना लाउथोखिबा वाफम अदुबु अमुक नहोंगना त्रिपुरागी राज्य सभागी MP बिप्लब कुमार देव न पलदना मीटिंग चिंगसिनख्रे एसोसिएशन ऑफ मणिपुरी डायस्पोरा अमन पुनेना मरफूम दोइसुबा नुपिलाल नुमित निंगसिंग थौरम चलिबा थासिगी दिसंबर 10 थांगजु नुमित्ता पुनेदा लैबा बिल्किस की ऑडिटोरियम दा अमन एंड अमन लेडीज क्लब न पुन्ना सेनलांगदुना पांगथोखी मिनिस्ट्री ऑफ सिविल एविएशन ना एयरपोर्ट सिंग दा मी यामनमक चिनबा लोइनना पैसेंजर सिंग अपनबा लैतना चतुक चसिन तौबा ngamnanaba चेक इन काउंटर सिंग दा मैन पावर मतिक चाना थमननबा एयरलाइन सिंग दा खंगहनख्रे अटल टनल प्लेक की वाथोक थोरकले कांग्रेस न पालिबा हिमाचल प्रदेश की CM ना टनल उरेप उयुंग तंबगी सोनियागी प्लेक लौथोखिबासी डेमोक्रेसी बु इकाइबा पीबनी हाइरकले अदुबु BJP नदी वाजपेयी प्लेक लौथोकपा थोकलमलबदी लेबाक इरांग हौगनी हाइरकले महाराष्ट्र अमदी कर्नाटका ngमखैगी वाथोक यूनियन होम मिनिस्टर अमित शाहना महाराष्ट्र अमदी कर्नाटका की CM सिंग पुन्ना फमिनदुना वारी सानागदौरे यूरोपियन यूनियन की फॉरेन मिनिस्टर सिंगना ईरान दा ह्यूमन राइट्स लान सिनरिबसिगी मतंगदा लनाई मियोय सिंग अमदी ऑर्गेनाइजेशन सिंगी मथक्ता अनौबा सैंक्शन कया थमजिल्लख्रे सीनियर रशियन कमांडर्स अमसुंग इरानियन बिजनेसमैन सिंग दा टारगेट तौरदना UK ना अनौबा सैंक्शन कया लाउथोखरे क्रेमलिन ना ड्रोन साबम सुंग सप्लाई तौबदा चेनबगी दमक अथिंगबा असि थमखिबने युमलो नरीबा लेबाक चाइनीज एम्बेसी ना फन थादरक मरमना राजीव गांधी फाउंडेशन की FCRA रजिस्ट्रेशन कैंसिल तौबनी हाइना यूनियन होम मिनिस्टर अमित शाहना हाइख्रे वेलेंसिया स्पेन द पांगथोकलिबा FIH नेशंस कप ता इंडियन वुमेन्स हॉकी टीम ना जापान बु अनि अमदा माइथिबा पीदुना सेमीफाइनल चंख्रे कतर द पांगथोकलिबा FIFA वर्ल्ड कप की ngasi अयुक अंगनबदा अर्जेंटीना अमदी क्रोएशिया की मरकता सानाखिबा मैच ता अर्जेंटीना ना क्रोएशिया बो 3-0 माइथिबा पीख्रे लाखलिबा दिसंबर 15 सउल सेलमिता फ्रांस अमदी मोरक्को की मरकता सेमीफाइनल सानरगने टीम अनि असिगी अंगंबा अदुना फाइनल दा अर्जेंटीना गा सानगदौरिबने पनबयाबदी पेनाल्टी अमा गोल दा कन्वर्ट तौदुना अर्जेंटीना की अकाउंट हांगदोखिबा मेसी की हंदकी वर्ल्ड कप ता ngasi asina manga suba goal ni aduga world cup ta sanaba maki 15 suba match oire US Tata Consultancy Services की मथक्ता केस पालखरे मिचंग संग नाइबा अमदी इंडियन सिंग दा फेवर तवी हैबगी मरालदा TCS ता चही मापन थवक तौरक्लबा मियोय अमना केस असि पालखिबनी अमदी UK की प्राइम मिनिस्टर ऋषि सुनाक ना पॉइंट मंगा याउबा इमिग्रेशन क्रैकडाउन प्लान हांगदोखरे ngasi nadi Arambai News Guwahati da Maitel Lon gi paw sandok chaba matang sa loisun jaba ga loinana tabiriba singbo amkasu hanna khurumjari